ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ. ꯄꯨꯁꯄꯥ ꯑꯃꯗꯤ ꯁꯨꯟꯗꯔ. ꯁꯨꯟꯗꯔꯁꯤ ꯃꯌꯥꯝꯅ ꯌꯨꯝꯗ ꯗꯥꯝꯆꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯆꯠꯂꯤ. ꯄꯨꯁꯄꯥꯒ ꯁꯨꯟꯗꯔꯒ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯑꯗꯨꯅ ꯃꯁꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯀꯥꯟꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯅꯅ ꯍꯩꯅꯩ. ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯦ, 12 ꯂꯣꯏꯔꯦ, ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯦ. ꯑꯗꯨ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ. ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯅꯗꯦ. ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯇꯧꯗꯦ. ꯁꯨꯟꯗꯔꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯇꯧꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯂꯤ. ꯄꯨꯁꯄꯥꯁꯨ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏ, ꯑꯗꯨꯒ ꯁꯨꯟꯗꯔꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯗꯕ, ꯃꯦꯁꯦꯖꯁꯨ ꯊꯥꯅꯗꯕ, ꯏ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯅꯗꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯎꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯆꯦꯟꯈꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯃꯌꯥꯝꯅ ꯁꯨꯝ ಖꯟꯕ ꯃꯇꯝꯗ ꯆꯤꯊꯤ ꯊꯥꯅꯔꯒ ꯄꯥꯎ ꯐꯥꯎꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏ. ꯆꯦꯜꯂꯕ ꯃꯇꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ. ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯅꯔꯦ. ꯏꯃꯨꯡ ꯃꯅꯨꯡꯕꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯠꯇ ꯅꯠꯅꯗꯦ. ꯑꯗꯨꯕꯨ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯕꯅꯤ. ꯑꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯍꯣꯡꯈꯤ. ꯄꯨꯁꯄꯥꯁꯨ ꯃꯥꯅ ꯄꯨꯅꯤꯡꯕ ꯉꯝꯂꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯂꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯠꯅꯖꯃꯟꯅ ꯌꯨꯝ ꯀꯩ ꯑꯅꯧꯕ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕ ꯌꯨꯝ ꯁꯥꯏ. ꯄꯣꯠ ꯆꯩꯁꯨ ꯑꯇꯥꯡꯕ ꯃꯌꯥꯝ ꯂꯩ. ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅꯩ. ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ. ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯇꯦ. ꯃꯅꯦꯝ ꯃꯀꯨꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯨꯟꯗꯔ ꯃꯊꯟ ꯈꯛꯇ ꯑꯣꯏꯕꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯝꯃꯤ. ꯅꯨꯄꯤ ꯑꯗꯨ ꯃꯕꯥꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯝꯕꯅꯤ. ꯁꯨꯟꯗꯔ ꯑꯃꯗꯤ ꯄꯨꯁꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩꯔꯦ. ꯍꯅꯨꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯦꯝ ꯃꯀꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯗ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯝꯕꯅꯤ. ꯄꯨꯁꯄꯥꯁꯨ ꯁꯨꯟꯗꯔꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯒꯤ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯈꯤꯕ, ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯕ. ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ, ꯌꯦꯡꯁꯤꯟꯅꯕ ꯃꯇꯝ ꯌꯥꯝꯅ ꯐꯪꯗꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯊꯝꯖꯕꯅꯤ. ꯑꯉꯥꯡ ꯑꯅꯤꯗු ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯀꯨꯞ ꯃꯇꯥꯒꯤ ꯊꯕꯛ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯁꯣꯜꯂꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯃꯈꯣꯏꯁꯨ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯕꯁꯨ, ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯕꯁꯨ, ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯏ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯕꯨ ꯀꯧꯏ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯁꯥꯕꯤꯅꯤ. ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯄꯅ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ, ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯖꯕꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕꯅ ꯂꯣꯏꯅ ꯀꯥꯏꯅꯈꯤ. ꯆꯍꯤꯁꯨ ꯑꯗꯨꯃꯛ ꯈꯔ ꯌꯥꯝꯃꯛꯂꯤ. ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ, ꯇꯣꯛꯆꯔꯒꯦ ꯍꯥꯏꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯇꯣꯂꯣꯞꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯄꯤ. ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯅꯤꯡ ꯇꯝꯍꯜꯂꯤ. ꯃꯥꯒꯤ ꯄꯩꯁꯥ ꯈꯛꯇ ꯄꯤꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ, ꯂꯩꯇ ꯂꯥꯏꯔꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ.
ꯌꯨꯝꯁꯨ ꯂꯣꯏꯅ ꯐꯖꯅ ꯁꯥꯕꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯃꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯁꯨꯟꯗꯔꯒꯤ ꯏꯃꯨꯡꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤ, ꯑꯋꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯟꯗꯦ꯫ ꯑꯗꯨꯒꯤ ꯈꯜꯂꯒ ꯇꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯁꯥꯃꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯇꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯩ꯫ ꯁꯣꯝꯗꯅ ꯄꯨꯁꯄꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯃꯔꯨꯞ ꯃꯆꯥ ꯑꯃ, ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯇꯧꯕꯗꯒꯤ ꯌꯥꯎꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯔꯨꯞ ꯍꯧꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯊꯤꯀꯥ ꯑꯃ ꯄꯥꯏꯁꯤ ꯍꯥꯏꯅꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯤꯀꯥꯗꯨꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯃꯍꯥꯎꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯕ ꯐꯥꯎꯕꯗ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯄꯩꯁꯥ तानबगी वखंदा अदुम लेखिबदुना हौजिकसु मंगोंदा मागी नुपा मागी मचा इमुंग मनुंगी करीमता वखल खंदे मथा साबसु लेते मागीदी पैसा यामना तानबा सिखतनी अदुम खल्लिबसी अदुना मुंगदा पैसा यामना पुसलिबा मखै मागी नुपाना माबु नुंसीबिगनी मागी मचासिंगना माबु नुंसीबिगनी मनी मकुना माबु याबिगनी हाइना मागी वखलदा मकोकता चूदुना अदुम लेखिबदुना पैसा तानबगी इपाकता अदुमक ताउखी थिकागी बिन फंगबा हाइबसितबु पार्टी मचा अममम लोइना तौरिबनी अदुना मखोइगी स्कूल अदुदा स्टाफ ओइना पुमिनरिबा ओजा नुपी नुपा अमता खाक्तना बिन काइबा नुमित अदुदा पुल्ला पुल्ली चाक अमसु सिल्ली अदुगा थकना चानबसु खर तौई मखोइ मसेन नुंगाइबा फोंदोंनबा ओइना करी करीनो खरा थक्सिन सासिनदुना मसासिंग अदु अरोइबिदा नुंगाइथोई अयुक नुंथिन लेते ओजा ओइबा अयुक्ता अदुगा हलगलगा नुमिदांगी मतमदना थिकागी मी उनबा असुमना युमदा ngaihakta fauba leigani haiba khande yumda halaglagana waruबगी tumkiba mangonda masasingi awaba karimata leite पुष्पा मंगोंदा नुपागी दरकार करी मतोइते मागी हाइबबु लुहोंगले मचानी लेरे अदुना सिसु मागिनी लेरिबा लंथुम प्रॉपर्टी खुदिंगमक मागी ngakतनी अदुना पैसा हेना तालिबा मखै हेना नुंगाइरकनी खंदुना पैसागी इपाकता ताउदुना अदुमक लेथोई अदुगा तबु चही कुंथ्रा हेंसिलगलबनी लेसाबी मचा अमा ओइना मागी नुसिना जरंबा लेरंबा तुसु लोइना काइनख्रे युमदा हनगे हाइबसु अंगांग अनीदुना याद्रे अदुनदी मतम कुइना सांगना युम अदुदा लेबा मतमदा मीनसु हाइनादनबा ngangnadनबा लाना लौखिदनबा हाइदुना सुंदरगा मखोय अनि अमसु लुहोंगनबा हाइदुना ममा मपाना हौदोई वाफम अदुदा सुंदर अहानबददी याजरमदबनी अदुबु मखोयगी इमुंग मनुंग अमदी मचानीगिदमक्ता वाजरगलिबा नुपी मचादुगी पुंसीगी खल्लगा मासु याथोखी अदुबु लुरिबा अमना मखोय अनि लुहोंगनी हाइबसी पुष्पाददी हौदोक्ट्री युम अदुदा लेरिबा मिपुम खुदिमंगनदी लोइना याय अंगांग अनीदुनसु ममा ममा हाइदुना अदुमक पिकलिङैदगी कौवी मागता अदुम लोइनरकपना ममादना निने हाइना कौवी याम पुमनामक मखोइना खल्लिबा वाखल अदुना फरनी खल्लदुना पुष्पादा हौदोई अदुबु पुष्पा अदुगुंबदा कया थोइना लेते नोइना फगनी हाइबदु अदुमक तौ हाइदुना सट लाउना याथोखी लुहोंबदुसु मा याउदे मादी थिकागी मी उनगदबनी थबक यामना चिल्ली नखोइना तौगदब तौ अचंगबा पैसा खुदिमक लोइना सिजिनजौ करीमता मंगोंदा दरकार ओइते अदुना मागी नुपाना अतोपा नुपी अमगा लुहोंबा नुमित अदु फौबदा मा याउदे मखोइगा चटमिनरिबा लोइनरिबा सिंग अदुगी मरक्तगी मागा अदुम वखलोन तिनबा चानबा लोइनरपदा नुंगाइबा यावबा अदुगा अहिंग कया लेमिनबा अयुंग नुंथिंदसु कोइमिनबा चामिनबा अपाम पामदा लोइना फोंदोंनबा मनिंग तौबा कुसी तौबा हौरखी पुष्पा अदुना मागी नुपाबु कया थोइना हेना लुना खलक्त्रिबनी माना चटलिबा लिचट अदु इमुंग मनुंगदा लेरिबा मिपुम खुदिंगमकना अमता खंगबा नते मखोइदी पैसा यामना पुसिलाई ओजा ओइबसु चली अदुगा
ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯨꯁꯜꯂꯛꯏ ꯊꯤꯀꯥ ꯇꯧꯔꯒ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯔꯥꯎꯗꯨꯅ ꯂꯩ꯫ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯏ꯫ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯧꯗꯨꯅ ꯂꯥꯛꯄ ꯊꯕꯛ ꯑꯣꯏꯕꯅ ꯑꯊꯤꯡꯕꯁꯨ ꯑꯃꯠꯇ ꯄꯤꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯁꯨ ꯀꯥꯟꯅꯕ ꯑꯃꯨꯛꯁꯨ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯤꯀꯥ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥ ꯆꯨꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯂꯣꯏꯅ ꯃꯊꯥ ꯁꯥꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯈꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯁꯄꯥꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯄꯅ ꯑꯗꯨꯗ ꯇꯥꯔꯒ ꯇꯨꯝꯈꯤꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯥꯛꯇꯦ ꯃꯥ꯫ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯕꯒꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯃꯅꯦꯝ ꯃꯀꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯃꯥꯅ ꯎꯏ꯫ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯨꯃꯛ ꯆꯠꯂꯒ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯂꯩꯕ꯫ ꯃꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯕ ꯑꯄꯣꯛꯄ ꯃꯆꯥꯅ ꯐꯥꯎꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯃꯃꯥ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯧꯗꯕ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯥ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛꯇ ꯈꯜꯂꯨꯕ ꯅꯠꯇꯦ꯫ ꯄꯩꯁꯥ ꯃꯥꯡꯗꯨꯅ ꯃꯊꯥ ꯁꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯈꯥꯗ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯂꯩꯕꯗꯨ ꯃꯥꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯀꯜꯂꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯌꯥꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯃꯃꯥ ꯍꯥꯏꯅ ꯀꯧꯗꯦ, ꯅꯤꯅꯦ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ꯫ ꯄꯨꯁꯄꯥ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜ ꯈꯛꯇꯪ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯉꯥꯏ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯇꯕꯨꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯃꯥ ꯑꯗꯨꯗꯅ ꯅꯨꯡꯁꯤꯕ ꯈꯔ ꯋꯥꯠꯂꯤ꯫ ꯅꯤꯅꯦ ꯍꯥꯏꯕꯒꯤ ꯃꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯈꯤ꯫ ꯄꯣꯛꯇꯕ ꯃꯃꯥ ꯑꯗꯨꯗꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯀꯔꯝ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯟꯗꯔꯒ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯇꯕꯨꯒ ꯂꯨꯍꯣꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯊꯤꯀꯥꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯤꯉꯩꯗ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯛꯇ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯞꯅ ꯃꯥ ꯃꯤꯄꯥꯏꯕ ꯀꯜꯂꯛꯄ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯟꯅꯤꯡꯕ, ꯃꯉꯣꯟꯗ ꯃꯃꯥ ꯀꯧꯍꯟꯅꯤꯡꯕ, ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯟꯅꯤꯡꯕ, ꯂꯩꯍꯟꯅꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯕꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯉꯥꯏ ꯂꯩꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯁꯨꯝꯅꯇꯪꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯧꯅꯤ꯫ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯗ ꯃꯥꯅ ꯍꯪꯀꯅ ꯈꯨꯝꯕ ꯑꯀꯟꯕ ꯋꯥ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ꯫ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯈꯣꯏꯗꯥꯖꯩ, ꯄꯥꯝꯖꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯁꯨꯟꯗꯔ, ꯇꯕꯨ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯁꯄꯥ ꯆꯪꯉꯛꯇꯨꯅ "ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯧꯔꯛꯇꯕ ꯄꯨꯁꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯨꯟꯗꯔꯅ ꯊꯦꯝꯅꯧꯗꯨꯅ ꯉꯥꯏ, ꯑꯗꯨꯁꯨ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯄꯥꯝꯅꯕ ꯁꯥꯟꯅꯄꯣꯠ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯄꯤ, ꯑꯗꯨꯁꯨ ꯌꯥꯗꯦ꯫ ꯇꯞꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯍꯣꯡꯕ ꯈꯔ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯛꯏ꯫ ꯃꯥꯒꯤꯗꯣ ꯀꯜꯂꯛꯄꯣꯏ, ꯃꯤꯍꯧꯕꯣꯏ, ꯈꯝꯕꯟꯕꯣꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯇꯩ ꯑꯇꯣꯞꯄꯅ ꯈꯪꯗ꯭ꯔꯕꯁꯨ ꯇꯕꯨꯅꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯇꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯇ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯍꯥꯟꯕꯗ ꯄꯨꯁꯄꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯃꯩꯊꯪꯗ ꯙꯝꯀꯥ ꯇꯧꯗꯨꯅ "ꯑꯩꯁꯦ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯁꯨ ꯀꯤꯅꯕ ꯍꯥꯏꯗꯨꯅ ꯐꯨꯏ꯫
ꯑꯗꯨꯝꯅ ꯃꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯤꯅꯕ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯕ ꯐꯨꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯠꯇ ꯂꯧꯈꯤꯗꯦ꯫ ꯇꯕꯨꯕꯨ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯄꯨꯁꯄꯥꯕꯨꯅ ꯃꯅꯦꯅꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯃꯉꯣꯟꯗ ꯆꯦꯟꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯇꯨꯝꯍꯟꯕꯅ ꯇꯞꯅ ꯇꯞꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯛꯄꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯇꯨꯝꯃꯣ ꯂꯥꯎ ꯍꯥꯏꯔꯕꯗꯤ ꯄꯨꯁꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯇꯨꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯧꯁꯤꯜꯂꯒ ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯄꯨꯁꯄꯥꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯟꯗꯔ ꯇꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯇꯕꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯁꯄꯥꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯊꯟ ꯈꯛꯇ ꯇꯨꯝꯃꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯊꯟ ꯈꯛꯇ ꯂꯩꯔꯝꯕ ꯌꯥꯎꯕꯗꯒꯤ ꯉꯁꯤꯗꯤ ꯃꯥꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯇꯨꯝꯁꯤꯟꯅꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯊꯃꯣꯏꯗ ꯁꯣꯛꯆꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒ ꯃꯅꯤꯡꯇꯝꯅ ꯇꯨꯝꯕ ꯐꯪꯗꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯃꯥꯒ ꯑꯣꯏꯅꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨꯁꯨ ꯐꯪꯂꯛꯇꯕꯗꯒꯤ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯛꯏ꯫ ꯄꯩꯁꯥꯅ ꯌꯥꯗꯦꯀꯣ, ꯃꯃꯩꯊꯪꯗ ꯅꯨꯡꯁꯤꯕꯅ ꯍꯦꯛꯇ ꯂꯥꯛꯆꯔꯛꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯛꯄꯗꯒꯤ ꯀꯜꯂꯛꯄ ꯈꯝꯃꯛꯄꯗꯒꯤ ꯇꯕꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ, ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯍꯟꯅꯤꯡꯕ ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯅꯤ, ꯑꯙꯤꯀꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯕꯨꯕꯨ ꯑꯀꯟ ꯑꯀꯟꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯟꯗꯔ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯅ ꯇꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯑꯆꯥꯄꯣꯠ ꯄꯤꯖꯕ, ꯇꯤꯐꯤꯜ ꯍꯥꯞꯄꯤꯕ, ꯁꯨꯟꯗꯔꯅ ꯊꯕꯛ ꯆꯠꯂꯝꯗꯦꯀꯥꯟ ꯃꯇꯝꯒꯤ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯄꯤꯕ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯇꯧꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯁꯄꯥꯅ ꯃꯇꯧ ꯇꯝꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯃꯥꯒꯤꯗꯃꯛꯇ ꯃꯤ ꯑꯇꯩ ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑ ꯐꯥꯎꯕꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯒꯠꯂꯒ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯇꯕꯨꯅ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯤꯖ ꯄꯤꯊꯛꯄ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯍꯟꯈꯤ꯫ ꯄꯨꯁꯄꯥꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯕꯁꯨ ꯆꯥꯕ ꯅꯪꯗꯦ, ꯑꯔꯦꯝꯕꯗ ꯍꯦꯛꯇ ꯇꯥꯏ꯫ ꯑꯗꯨꯅ ꯃꯥꯅ ꯇꯕꯨꯕꯨ ꯀꯜꯂꯛꯄ, ꯈꯝꯃꯟꯕ, ꯁꯥꯎꯅꯤꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯄꯨꯁꯄꯥꯅ ꯁꯥꯎꯗꯨꯅ ꯇꯕꯨꯗ ꯆꯩꯔꯤꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯁꯨꯟꯗꯔꯅ ꯇꯕꯨꯕꯨ ꯅꯨꯡꯁꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯄꯨꯁꯄꯥ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯇꯥꯛꯂꯛꯏ꯫ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯤꯕꯗꯤ ꯃꯥꯅꯤ, ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ, ꯃꯥꯅ ꯌꯥꯗꯕ ꯃꯤ ꯑꯃꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯕꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯇꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯨꯟꯗꯔꯁꯨ ꯆꯠꯈꯤ꯫ ꯁꯨꯟꯗꯔ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯃꯈꯨꯠ パꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯣꯏ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯁꯨꯟꯗꯔꯅ ꯑꯩ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯪꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯍꯣꯏ, ꯃꯇꯝ ꯑꯃꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯅꯨꯡꯁꯤꯅꯗꯨꯅ ꯏꯆꯥ ꯐꯥꯎꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯔꯪ ꯑꯔꯥꯛ ꯄꯩꯁꯥꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯔꯤꯃꯠꯇ ꯈꯪꯕꯤꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯁꯨ ꯈꯪꯉꯛꯂꯕ ꯅꯠꯇ꯭ꯔꯥ? ꯃꯇꯝ ꯑꯃꯗ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯕ, ꯂꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯉꯥꯡꯉꯤ, ꯑꯗꯨꯒ ꯇꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯗꯒꯤ ꯃꯊꯟ ꯈꯛꯇ ꯉꯥꯏꯍꯧꯏ꯫ ꯄꯨꯁꯄꯥꯅ ꯈꯜꯂꯨꯕꯅ ꯇꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯊꯟ ꯈꯛꯇ ꯂꯩ꯫ ꯑꯗꯨꯝꯅ ꯃꯊꯟ ꯈꯛꯇ ꯂꯩꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯥꯅ ꯀꯧꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯁꯨꯟꯗꯔꯅ ꯇꯕꯨꯕꯨꯁꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯈꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯏꯇꯩ ꯏꯅꯥꯎꯅꯤ, ꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯄ, ꯂꯩꯌꯣ ꯍꯥꯏꯔꯒ ꯂꯩꯕꯗꯣ ꯌꯥꯗ꯭ꯔꯦ, ꯃꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯇꯥꯛꯏ꯫
Puspa gyan lai. Mana nahandagi senda ngauduna paisada laijuraga leikibaduna hausikti magi punsido yamna chauna asoiba ama taurure habado mathan khata khangjarai. Aduna magi nupana phawa magi mayokta lepi mabu nuksibidi ma changakani khalabadi ka phawa thonglon sili. Aduna naitom taba punsi habadu oi macha singna phawbada thawai bide. Hana maga thika tawminakiba nupasing adu yumda chatuna magi oiriba phibam adu awabasing adu phongtokjarurabasu nupasing adusu magi nupi loina leinarami. Matamduda aikhoina ngauminakiba langminakiba adudi ngaihaki oibani. Adudi pusi khongsatki nungai thopa mate ama khangni. Aduna tungkoina karisu chanaba yaroida. Nangsu angi nacha nawa loina lei. Aikhoisu aigi nupi angang leiribani. Aduna matam aduda tawkiba thabaksing adudi punsilon tanbani haiduna khantoksi kaino. Aduna nangsu yumda chalo hausikti kanararoi. Haukraba wasing ado uthoklaga karibu kanagadoino. Thikagi bin adusu phangdre kaikre aduna aikhoi punbasu leple. Kanadabada wayam ngangnaraga kariso kanaroi haiduna maga loina tinakiba nupasing adunasu loina haibirakpadagi mamaithangda mathankata mangzahawi ikaizahawi. Yumda halai aduga yum aduda leiriba mipum khudimagna mabu pamnaba nungsinaba haiduna gyan tana wakhal adu tapna khandharaba matungda mayam sing aduna yanaba thabak tamna tawba haurakhi. Adubu mana yamna wana tawjariba thabak adu tabunadi karisu leitana atenba matam khara khakta loina ilai tawthoi. Mana yamna wana tawjaribadu yengbada angangsing ahal amadi magi nupana phawba noksinbi. Mana fajare heire nale haina thorakliba thabak adu haitaba mina tawrakpani ahaiba mina tawrakpani haibasi loina khangba ngami. Haitabana tawbasi matamsu yamna changi wasubai aduga fajabasu wali. Aduna mana sauraga karisu kanaba phanglaroi haiba khanba aduna masa mathan khata pungning adu phathajaraga yum aduda leiriba mipum khudingmagna mabu nungsinaba yanabagidamagta masu tabuna tawriba thabaksing amadi magi ing tappa mawong mataw adu mataw tamjaduna noma nomagi tamna tawba horai. Asumna magi ahongbasing adu uraduna magi nupa sundarna sumabu tamna nungsiba horakhi. Adubu angangsing adunadi mabu mamani haina sumkhan khandre. Tabubu apokpi mamani haiduna adumak khali. Masini pina mapan thoklaga sen tanbada wakhal fataba ngamhodabadagi amangba kaya ama lai haibasi. Aduna mapan thoklaga sen tanba nupi khudimagta haisaba nate thabak tawgadabani sen tangadabani karigidamakta taloidagi isaisu semnabagidamagta paisa tanbada wathiba yade nupigi nupagi thabak thiba yade tawbatabu kaisagi wakhal asi control tawraga thamlaga aigi nupa leire aigi isa leire haibadu khallaga wakhal choithoktabida tansi haijabani. Wari asina piningliba message ti ado mayam wari se nungai te haibadu comment da thambiramu. Sigumba pungning loksing oiba wari kaya ama leptana purakpa thagatpa ngambo haizage. Ngasi ki oinadi matang asida loisinjarage. Loibafao tabiriba khwai khudimak pustu amuka hana ikongrona kharamjari.